Hojik aina leijariba mafam ase Singda dam hairiba mafam adudani dam gi phibam sina asuki matik phachilaktaba loinena leira khulakta leiriba pukri turel khudingmak ising kangduna praja miyamda awaba kayama mayoknare. Kangpokpi district ki manung chana leiba Singda damda ising kangbagi awaba mayoknare. Lamdamasida lengaki midyeng makhada wetland kannaba amadi drug singdagi lamdamasibu kalhognaba hotnaringai cheragasida chingda popi thanaba uwa yanthatpa henmalakpa maramna tamda isingi awaba mayoknabagi achauba maram ama oiri. ELITETV na khanana Singda damda chatuna mafam aduda leiriba khunja amaga hakthengnana wari sanaruba matamda kadangban hairiba mafam asida ising thokpagi maru oiba mafam ama oiri. Mafam asida isingi awaba lanthengnarappa asina atai mafam singdadi kari oiramgani haina nungang hori. Kogi kandangbal hariba lamji yamna ising nungaiba mafamni ko adubu kumsi amuk ising wabajidi leitre aduga kogi turiene taisina hana yam fajarambado kogi khunjigi kamati haigadra adagi kari khunjigi naharol haigadra ko sisina pikini paknena kogi Singda dam makok sidaida ama tawsanbadagi kogi laiba mayam jigi pakhang laisabi hanu hanti mayam lakpajina kogi turen marin jida pata hawdi ising maising jida ngasagi chak ising pata hawdi mogi sanga punamak loina haidharaga thanamabanina siji amatta yadra koi sijanaba hojin nauthi sabadongna ising ji noina yengu hojik tawri jengo chabak pata hawdi mayam dugi tawdharakpa kogi moina pikini lakpagi sabaduda kari hatre plate kumba dagi samos kumba lukhak jagum yan am haidara mina aduna nauthi saraga pumdaraga mapak tawdaraga khoi kandangmungi ising ji kari imta season aba yadre be aduna kwai dagi waba khoi kandangmun sina warabanina miram dadi kai hai waramoy damam waramane ba miram dadi aduna kumsi amuk waba sidi ising da laitre sumaina haire imana Adu ima thaknaba ising sidi kadai season thaknaba ising je toti ji numinini Tarani manung da nung makak lakpa nung dangda aduduna kogi sentex mari manga jigi loina yasalawraga aduduna sijanare duga sijina iru jaba pirom pisu pijama kolik phengbo oire huji akoigi damaktadi adumi sentex laitaba midadi adum awaba oire sine jikjawisi Kangpokpi district ki manung chana leiba Singda damda ising chumnaba thamliba nungsing JCB na kotliba si lenga ke ayaba yauraga kotlibra natraga lenga khanghandana tuminna kotlibra haiba si hangningai oiri. je numit tarani manung da nom khak lae ko aduduna ketang ya hobaduna akoi season na jai thakpagi di aduga pichu pijamna si turende season are aduga hoji akoina pamisi karino habda sarkada karamai tawraga akoi ising je kitang nungai gadage kinenda thado iba adagi hoji haibidi haine ising je loi kange nong ta dabanina ado akoi sarkagi mateng kitang pami hai tare karamai tawraga pibi da yumda laga yumda toti tahan bidoira natraga kari da haibno khoju khangdra guha pibi doira kari da thaina di khogi mogi michin hai tare aduduna hutlaga ama season narame ba nomag hempam do damana pibi doira sarkana miyeng kitang changbidraga di khoji amuk hena warani ising habeje Isingi horakpam oiriba mafam asida sukyamna warabasinadi atai mafam atopada waramloi hainingai leite maram asina mari leinaba authority singna athuba matamda mideng changsin biraknaba pungning chingsinjare hiram asida paudam jeribe sana Hemam kaloinana video journalist Sital Elite News Kadangban.